ꯄꯨꯟꯁꯤꯕꯒ ꯅꯨꯡꯉꯣꯟꯕꯤꯒ ꯆꯠꯀꯦꯅ ꯒꯦꯠꯇ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗ ꯅꯥꯀꯟꯗꯒꯤ ꯃꯄꯥꯅ ꯀꯧꯔꯛꯏ, "ꯏꯕꯨꯡꯉꯣ, ꯄꯨꯟꯁꯤꯕ!" ꯑꯣꯟꯊꯣꯔꯛꯄꯗ ꯃꯄꯥ ꯑꯣꯏꯔꯝꯕꯗꯨꯗ ꯄꯨꯟꯁꯤꯕ ꯌꯥꯝ ꯍꯔꯥꯎꯅ, "ꯕꯕꯥ, ꯂꯥꯛꯏꯔꯣ?" "ꯏꯕꯨꯡꯉꯣ, ꯏꯄꯥ ꯅꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯅꯤꯅꯦ." ꯅꯨꯡꯉꯣꯟꯕꯤꯅ, "ꯕꯕꯥ, ꯅꯃꯧ ꯈꯨꯔꯨꯝꯖꯔꯤ." "ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ." ꯃꯃꯥꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯎꯕꯗ ꯄꯨꯟꯁꯤꯕꯒꯤ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯍꯟꯖꯤꯟꯈꯤ, ꯁꯥꯎꯔꯒ ꯂꯩꯊꯣꯛꯈꯤ꯫ ꯃꯃꯥ ꯁꯅꯥꯍꯟꯕꯤꯅ, "ꯏꯕꯨꯡꯉꯣ, ꯅꯨꯡꯉꯣꯟꯕꯤ, ꯏꯃꯥꯁꯨ ꯌꯥꯎꯔꯛꯏꯌꯦ." ꯅꯨꯡꯉꯣꯟꯕꯤꯅ ꯃꯃꯥꯗ ꯈꯨꯔꯨꯝꯒꯦꯅ ꯅꯣꯟꯊꯔꯒ ꯃꯈꯨꯠꯇꯣ ꯃꯃꯥꯒꯤ ꯃꯈꯣꯡꯗꯣ ꯁꯣꯛꯇ꯭ꯔꯤꯉꯩ ꯄꯨꯟꯁꯤꯕꯅ ꯅꯨꯡꯉꯣꯟꯕꯤꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤ꯫ ꯅꯨꯡꯉꯣꯟꯕꯤꯅ, "ꯗꯗꯥ, ꯀꯩꯗꯧꯔꯒꯦ?" ꯄꯨꯟꯁꯤꯕ ꯁꯥꯎꯅ, "ꯀꯔꯤꯒꯤ ꯈꯨꯔꯨꯝꯗꯣꯏꯅꯣ? ꯈꯨꯔꯨꯝꯕꯗ ꯆꯤꯛꯂꯛꯑꯗꯤ ꯀꯝꯗꯧꯕ? ꯀꯩ ꯑꯃꯣꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯔꯗꯤ ꯁꯤꯖꯅꯤ ꯅꯪ." ꯄꯨꯟꯁꯤꯕꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯕꯕꯥ, ꯂꯥꯛꯑꯣ, ꯆꯪꯉꯣ ꯏꯃꯨꯡꯗ." ꯅꯨꯡꯉꯣꯟꯕꯤꯗꯨ ꯆꯤꯡꯂꯒ ꯄꯨꯈꯤ꯫ ꯃꯃꯥꯁꯨ ꯀꯞꯍꯧꯏ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯂꯛꯄꯗ ꯊꯥꯅꯤꯜꯅ, "ꯕꯕꯥ, ꯏꯃꯥ, ꯂꯥꯛꯏꯔꯣ? ꯂꯦꯡꯁꯤꯟꯕꯤꯔꯣ ꯏꯃꯥ, ꯁꯤꯗ ꯐꯝꯁꯦ." ꯅꯨꯡꯉꯣꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯅꯨꯡꯉꯣꯟꯕꯤ, ꯃꯌꯥꯝꯒꯤ ꯆꯥ ꯁꯦꯝꯂꯣ, ꯆꯠꯂꯣ." "ꯍꯣꯏ, ꯁꯦꯝꯃꯛꯀꯦ." ꯅꯨꯡꯉꯣꯟꯕꯤ ꯆꯪꯈꯤꯒꯦ ꯇꯧꯔꯛꯄꯗ ꯁꯅꯥꯍꯟꯕꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, "ꯏꯕꯦꯝꯃ, ꯅꯨꯡꯉꯣꯟꯕꯤ, ꯉꯥꯏꯈꯣ." ꯃꯃꯥꯅ ꯀꯧꯔꯛꯄ ꯇꯥꯕꯗ ꯅꯨꯡꯉꯣꯟꯕꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ "ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ?" ꯁꯅꯥꯍꯟꯕꯤꯅ, "ꯅꯨꯡꯉꯣꯟꯕꯤ, ꯏꯕꯦꯝꯃ, ꯅꯪ ꯑꯄꯪ ꯃꯤ ꯅꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ. ꯏꯃꯥ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯕꯦꯝꯃ." ꯈꯨꯔꯨꯝꯒꯦ ꯇꯧꯕꯗ ꯅꯨꯡꯉꯣꯟꯕꯤꯅ, "ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ. ꯑꯩ ꯀꯩꯝꯇ ꯁꯥꯎꯗꯤꯌꯦ. ꯏꯃꯥꯅ ꯍꯩꯅ ꯁꯤꯡꯅꯕ ꯍꯥꯏꯗꯅ ꯅꯆꯥꯗ ꯉꯥꯡꯕꯤꯕꯅꯤ. ꯑꯩ ꯀꯔꯤꯝꯇ ꯁꯥꯎꯗꯦ, ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ ꯏꯃꯥ." ꯃꯃꯥ ꯃꯆꯥ ꯀꯣꯟꯁꯤꯜꯂꯒ ꯀꯞꯃꯤꯟꯅꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯍꯔꯥꯎꯏ꯫ ꯁꯅꯥꯍꯟꯕꯤꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯏꯃꯥꯕꯨ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ? ꯏꯃꯥ, ꯅꯈꯣꯏꯗꯤ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯏꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯏꯃꯧꯗ ꯑꯣꯜꯂꯔꯣꯏ. ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯕꯨꯡꯉꯣ." ꯁꯅꯥꯍꯟꯕꯤ ꯀꯞꯄꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕꯅ, "ꯏꯃꯥ, ꯅꯆꯥ ꯀꯔꯤꯝꯇ ꯁꯥꯎꯗ꯭ꯔꯦ. ꯍꯣꯏ, ꯌꯨꯝꯗ ꯍꯜꯂꯛꯑꯗꯕꯅꯤ ꯅꯃꯧꯒ ꯑꯩꯒ. ꯀꯞꯀꯅꯨꯁꯦ." ꯆꯥꯎꯕꯅ ꯍꯥꯏꯔꯦ, "ꯑꯗꯨꯗꯤ ꯑꯩꯈꯣই ꯏꯃꯨꯡ ꯉꯁꯤꯗꯒꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯁꯤꯀꯣ. ꯅꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ." ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯍꯥꯏꯔꯦ, "ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯔꯣꯏꯀꯣ, ꯆꯠꯈ꯭ꯔꯗꯕꯅꯤ." ꯄꯨꯟꯁꯤꯕꯅ ꯈꯨꯝꯃꯤ, "ꯏꯇꯥꯎ, ꯅꯪ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨ. ꯏꯇꯥꯎꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ. ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯏꯇꯥꯎ." ꯊꯥꯅꯤꯜꯅ ꯈꯨꯝꯃꯛꯏ, "ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ ꯏꯇꯥꯎ. ꯁꯤꯗꯤ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ." ꯅꯨꯡꯉꯣꯟꯕꯤꯅ ꯃꯈꯥ ꯇꯥꯔꯦ, "ꯏꯃꯥ, ꯕꯕꯥ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦꯀꯣ." ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯪꯒꯦ ꯇꯧꯔꯛꯄꯗ ꯅꯨꯡꯉꯣꯟꯕꯤ ꯃꯀꯣꯛ ꯉꯥꯎꯔꯒ ꯋꯥꯟꯊꯈꯤ꯫ ꯄꯨꯟꯁꯤꯕ ꯌꯥꯝ ꯄꯥꯈꯠꯅ, "ꯅꯨꯡꯉꯣꯟꯕꯤ, ꯀꯩꯗꯧꯔꯒꯦ? ꯁꯦ, ꯅꯨꯡꯉꯣꯟꯕꯤ, ꯃꯤꯠ ꯄꯥꯡꯉꯨꯁꯦ, ꯇꯥꯕ꯭ꯔꯣ? ꯅꯨꯡꯉꯣꯟꯕꯤ." ꯃꯃꯥ ꯁꯅꯥꯍꯟꯕꯤꯅ, "ꯏꯕꯦꯝꯃ, ꯅꯨꯡꯉꯣꯟꯕꯤ, ꯅꯨꯡꯉꯣꯟꯕꯤ, ꯑꯉꯥꯡꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅꯦꯍꯦ. ꯗꯣꯛꯇꯔꯗ ꯑꯝꯇ ꯄꯨꯅꯕ ꯇꯧꯁꯤꯅꯦ ꯏꯕꯨꯡꯉꯣ." ꯃꯄꯥ ꯆꯥꯎꯕꯅ, "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯂꯥꯛꯑꯣ. ꯑꯉꯥꯡꯗꯣ ꯇꯞꯅ ꯄꯨꯕꯤꯔꯣ. ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯒꯦ. ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯇꯧꯔꯁꯤ." ꯄꯨꯟꯁꯤꯕꯅ ꯅꯨꯡꯉꯣꯟꯕꯤꯕꯨ ꯊꯥꯡꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯄꯤꯔꯝꯃꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤꯗꯨ ꯇꯣꯡꯉꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯡꯉꯣꯟꯕꯤꯒꯤ ꯃꯄꯥꯝꯗꯅꯤ. ꯃꯧꯄꯥꯅꯨꯄꯥ ꯊꯣꯏꯕꯅ, "ꯕꯕꯥ, ꯕꯕꯥ, ꯀꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯑꯣ ꯕꯕꯥ, ꯀꯥꯏꯗ ꯂꯩꯒꯦ? ꯊꯨꯔꯛꯑꯀꯥꯟꯁꯤꯗ, ꯕꯕꯥ, ꯊꯣꯛꯂꯛꯑꯣ ꯑꯝꯇ." ꯏꯕꯣꯍꯜ ꯆꯦꯟꯊꯣꯔꯛꯑꯒ, "ꯏꯕꯨꯡꯉꯣ, ꯏꯄꯥꯁꯤꯗ ꯂꯩꯅꯦ. ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯧꯔꯛꯏꯁꯤꯕꯣ?" ꯊꯣꯏꯕ ꯄꯥꯈꯠꯅ, "ꯕꯕꯥ, ꯑꯩ ꯗꯣꯛꯇꯔꯗ ꯑꯝꯇ ꯆꯠꯂꯨꯒꯦ." "ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯗꯣꯛꯇꯔꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯁꯤ ꯑꯃꯨꯛ?" "ꯍꯣ ꯏꯆꯦꯗꯣ, ꯕꯕꯥ, ꯉꯁꯥꯏ ꯋꯥꯟꯊꯔꯛꯇꯨꯅ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯦꯌꯦ. ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ." ꯊꯣꯏꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯏꯕꯣꯜꯅ, "ꯅꯆꯦꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ? ꯏꯄꯥꯁꯨ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦ." "ꯍꯣꯏ ꯕꯕꯥ, ꯆꯠꯅꯕ ꯇꯧꯔꯁꯤ." ꯃꯄꯥ ꯃꯆꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯗꯣꯛꯇꯔꯗ ꯅꯨꯡꯉꯣꯟꯕꯤꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯂꯒ ꯊꯣꯛꯂꯛꯄꯗ ꯆꯥꯎꯕꯅ ꯗꯣꯛꯇꯔꯗ ꯍꯪꯉꯤ, "ꯏꯃꯧꯁꯤꯕꯨ ꯀꯝꯗꯧꯗꯣꯏꯅꯣ?" ꯗꯣꯛꯇꯔꯅ, "ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯗꯣ ꯍꯤꯗꯥꯛ ꯆꯥꯗꯕꯒꯤꯅꯤ. ꯑꯁꯨꯝꯅ ꯑꯣꯏꯔꯛꯄꯅꯦ." ꯄꯨꯟꯁꯤꯕ ꯄꯥꯈꯠꯅ, "ꯍꯤꯗꯥꯛ ꯆꯥꯗꯕꯒꯤ ꯍꯥꯏꯁꯤ ꯗꯣꯛꯇꯔ?
ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯅꯥꯔꯒꯦ ꯗꯣꯛꯇꯔ? ꯗꯣꯛꯇꯔ ꯅꯣꯛꯂꯒ ꯀꯔꯤꯝ ꯅꯥꯗꯦꯗ, ꯁꯣꯝꯁꯦ ꯃꯄꯥ ꯍꯥꯏꯗꯣ ꯑꯣꯏꯒꯗꯧꯔꯦ. ꯁꯤ ꯏꯁ ꯄ꯭ꯔꯦꯒꯅꯦꯟ. ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯔꯥꯎꯋꯦ. ꯄꯨꯟꯁꯤꯕ ꯌꯥꯝ ꯍꯔꯥꯎꯅ ꯍꯥ ꯗꯣꯛꯇꯔ ꯑꯁꯦꯡꯕ꯭ꯔꯣ? ꯑꯁꯦꯡꯕꯅꯤ. ꯃꯍꯥꯛꯁꯦ ꯃꯤꯔꯣꯜꯂꯦ. ꯑꯉꯥꯡꯁꯦ ꯌꯥꯝ ꯆꯥꯎꯔꯦ. ꯊꯥ 3 ꯍꯥꯏꯔꯦ. ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯒꯗꯕꯅꯤꯀꯣ. ꯍꯣꯏ ꯗꯣꯛꯇꯔ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯗꯣꯛꯇꯔ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯀꯟꯕ ꯁꯨꯕ ꯌꯥꯗ꯭ꯔꯦ. ꯃꯍꯥꯛꯄꯨ ꯄꯣꯊꯥꯔꯒ ꯂꯩꯍꯟꯕꯤꯌꯨꯀꯣ. ꯐꯔꯦ ꯐꯔꯦ. ꯁꯦ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯄꯤꯖꯕꯤꯔꯣ. ꯑꯗꯨꯒ ꯇꯦꯁꯁꯤꯡꯁꯦ ꯇꯧꯊꯣꯛꯑꯁꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯨꯊꯕꯤꯕ ꯌꯥꯔꯅꯤ. ꯒ꯭ꯌꯥꯟꯁꯨ ꯂꯥꯎꯔꯕꯅꯤ. ꯍꯣꯏ ꯗꯣꯛꯇꯔ. ꯗꯣꯛꯇꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯕꯥ, ꯅꯨꯡꯉꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯃꯈꯣꯏ ꯅꯨꯡꯉꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ. ꯅꯨꯡꯉꯣꯟꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯅꯨꯡꯉꯣꯟꯕꯤ, ꯅꯪ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ? ꯍꯣꯏ ꯗꯗꯥ. ꯑꯗꯣ ꯗꯗꯥ, ꯑꯩꯒꯤꯁꯦ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯔꯛꯄ꯭ꯔꯥ? ꯗꯣꯛꯇꯔꯅ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯦ, ꯀꯔꯤꯝ ꯇꯧꯗ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦ. ꯑꯗꯨꯒ ꯅꯨꯡꯉꯣꯟꯕꯤꯅ ꯍꯪꯉꯤ, ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯗꯗꯥ? ꯄꯨꯟꯁꯤꯕ ꯅꯣꯛꯂꯦ. ꯑꯗꯨꯒꯅꯦ, ꯏꯕꯥꯅꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃ ꯐꯪꯉꯅꯤ ꯍꯥꯏ. ꯅꯨꯡꯉꯣꯟꯕꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯏ. ꯁꯅꯥꯍꯟꯕꯤꯅ ꯁꯤꯗꯒꯤꯗꯤ ꯏꯃꯧꯁꯦ ꯊꯕꯛ ꯑꯃꯇ ꯇꯧꯍꯜꯂꯔꯣꯏꯗꯕꯅꯤ. ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯒꯗꯕꯅꯤ. ꯏꯃꯧꯗꯤ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯔꯗꯕꯅꯤ. ꯆꯥꯎꯕ ꯁꯣꯏꯔꯦ. ꯏꯄꯥꯁꯨ ꯏꯁꯨ ꯐꯪꯗꯣꯔꯦ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯑꯗꯨ ꯅꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯣ. ꯌꯨꯝꯗ ꯄꯨꯊꯅꯕꯀꯣ. ꯃꯄꯥ ꯊꯣꯛꯈ꯭ꯔꯦ. ꯅꯨꯡꯉꯣꯟꯕꯤꯒꯤ ꯃꯄꯥꯒ ꯃꯧꯄꯥ ꯅꯨꯄꯥ ꯊꯣꯏꯕꯒ ꯂꯥꯛꯄꯗ ꯊꯦꯡꯅꯔꯦ. ꯍꯩꯃꯥ, ꯏꯁꯦꯟ ꯍꯣꯏ ꯂꯥꯛꯑꯦꯗꯅ. ꯏꯕꯣꯜꯅ ꯈꯨꯝꯃꯦ. ꯍꯣꯏ ꯚꯥꯏ, ꯑꯩꯈꯣꯏ ꯂꯥꯛꯆꯔꯤ. ꯏꯕꯦꯝꯃꯒꯤ ꯄꯥꯎ ꯇꯥꯕꯗ. ꯊꯣꯏꯕꯅ ꯍꯪꯉꯤ, ꯃꯥꯃ, ꯏꯆꯦꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ? ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯒ꯭ꯌꯥꯟ ꯂꯥꯛꯑꯦ. ꯑꯩꯈꯣꯏꯁꯦ ꯏꯁꯨ ꯐꯪꯒꯗꯧꯔꯕꯅꯤꯅꯦ ꯏꯆꯦꯟ. ꯂꯥꯛꯑꯣ ꯆꯪꯉꯨꯁꯦ ꯑꯉꯥꯡ ꯃꯅꯥꯛꯇ. ꯅꯨꯡꯉꯣꯟꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯏꯕꯣꯜꯅ, ꯏꯕꯦꯝꯃ, ꯏꯄꯥ ꯍꯣꯏ ꯂꯥꯛꯏꯌꯦ. ꯕꯕꯥ, ꯊꯣꯏꯕ, ꯆꯪꯉꯣ. ꯄꯨꯟꯁꯤꯕꯅ ꯈꯨꯔꯝꯃꯤ. ꯕꯕꯥ. ꯏꯕꯣꯜ, ꯌꯥꯔꯦ ꯌꯥꯔꯦ. ꯍꯧꯖꯤꯛꯄꯨ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦꯅꯦ ꯏꯕꯨꯡꯉꯣ? ꯕꯕꯥ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯦ. ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤꯅ ꯍꯥꯏꯔꯝꯃꯦ. ꯆꯥꯎꯕꯅ, ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯊꯣꯛꯂꯛꯑꯣꯀꯣ. ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯑꯝꯃꯒꯦ. ꯆꯥꯎꯕ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯒ ꯁꯣꯝꯗ ꯊꯥꯅꯤꯜꯒ ꯂꯥꯡꯂꯦꯟꯒ ꯎꯅꯔꯝꯃꯤ. ꯊꯥꯅꯤꯜꯅ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯦ. ꯀꯨꯏꯗ꯭ꯔꯤꯌꯦ ꯂꯥꯛꯄ, ꯗꯥ ꯊꯥꯅꯤꯜ. ꯏꯊꯟꯗ ꯂꯥꯛꯄ꯭ꯔꯣ? ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯒꯦ? ꯏꯊꯟꯗ ꯂꯥꯛꯑꯦ. ꯊꯧꯕꯁꯨ ꯂꯩꯍꯧꯗꯦ. ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯤꯅ. ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯦ. ꯑꯣ, ꯑꯩꯁꯨꯅꯦ. ꯊꯥꯖꯗꯣ ꯃꯁꯥ ꯂꯩꯍꯧꯗꯦ. ꯑꯗꯨꯅ ꯏꯊꯟꯗ ꯑꯗꯨꯝ ꯂꯥꯛꯑꯦ. ꯐꯔꯦꯅꯦ ꯁꯤꯅ ꯑꯗꯨꯝ. ꯅꯪꯗꯤ ꯑꯩꯕꯨ ꯀꯌꯥ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ. ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ. ꯏꯁ, ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯗꯥ ꯊꯥꯅꯤꯜ. ꯑꯗꯨꯅꯔꯥ ꯑꯩꯕꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯏꯊꯟꯇ ꯂꯩꯍꯜꯂꯤꯁꯦ? ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯩꯗꯣ ꯄꯩꯁꯥ ꯈꯤꯇ ꯇꯥꯟꯈꯤꯒꯦ. ꯍꯧꯖꯤꯛꯇꯤ ꯊꯨꯃꯟꯗ꯭ꯔꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯍꯥꯏꯗꯣ? ꯊꯥꯅꯤꯜꯅ, ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯅꯪ ꯑꯗꯨꯝ ꯄꯩꯁా ꯇꯥꯟꯕ ꯌꯥꯏ ꯀꯩꯅꯣ. ꯑꯗꯣ ꯌꯥꯝ ꯋꯥꯔꯦꯕ ꯏꯊꯟꯗ ꯂꯩꯕꯁꯦ. ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯁꯦꯕ ꯄꯨꯟꯅ. ꯁꯦꯕ ꯌꯥꯔꯣꯕ? ꯑꯗꯨꯕꯨꯗꯤ ꯌꯥꯏꯕ. ꯑꯗꯣ ꯉꯁꯤꯗꯤ ꯐꯔꯛ ꯈꯔ ꯇꯥꯅꯦꯕ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦꯕꯀꯣ. ꯊꯥꯅꯤꯜ ꯍꯔꯥꯎꯅ, ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯆꯦꯟꯁꯤꯀꯣ ꯁꯣꯏꯗꯅ. ꯂꯥꯡꯂꯦꯟ ꯈꯨꯝꯃꯦ. ꯍꯣꯏꯕ. ꯑꯗꯣ ꯌꯨꯝ ꯌꯧꯕ ꯊꯦꯡꯂꯅꯦꯕ. ꯂꯥꯛꯑꯣ, ꯑꯩ ꯊꯤꯟꯕꯤꯔꯣ ꯂꯥꯛꯑꯣꯕ. ꯁꯦ. ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ, ꯅꯪ ꯊꯤꯟꯕꯤꯔꯝꯃꯒꯦ. ꯍꯣꯏ. ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗꯅ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝꯗꯅꯤ. ꯁꯅꯥꯍꯟꯕꯤꯅ, ꯅꯨꯡꯉꯣꯟꯕꯤ, ꯏꯕꯦꯝꯃ, ꯁꯦ, ꯁꯪꯒꯣꯝꯁꯦ ꯊꯛꯆꯤꯜꯂꯨꯁꯦ. ꯏꯃꯥꯅ ꯑꯃꯨꯛ ꯁꯪꯒꯣꯝꯗꯣ ꯁꯦꯝꯃꯣꯏꯔꯣ? ꯑꯩꯅ ꯑꯗꯨꯝ ꯂꯥꯛꯑꯒ ꯁꯦꯝꯃꯁꯨ ꯌꯥꯕꯁꯤꯗ ꯏꯃꯥ ꯋꯥꯅꯕ. ꯋꯥꯗꯦꯗ. ꯏꯃꯥꯅꯅꯦ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯗꯧꯔꯦ. ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯉꯀ꯭ꯔꯥꯗꯣ ꯊꯣꯡꯉꯒꯦꯀꯣ. ꯊꯛꯑꯣ. ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ. ꯍꯣꯏ ꯏꯃꯥ.
ꯃꯃꯥ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯡꯉꯣꯟꯕꯤꯅ ꯑꯩ ꯐꯤꯁꯦ ꯑꯝꯇ ꯐꯧꯗꯣꯛꯍꯧꯔꯨꯈꯤꯒꯦ ꯗꯗꯥꯁꯤꯅ ꯐꯤ ꯁꯨꯔꯝꯃꯒ ꯐꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯦ ꯑꯩ ꯍꯦꯛꯇ ꯐꯧꯗꯣꯛꯑꯒꯦꯗ ꯐꯤ ꯐꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯂꯥꯛꯑꯦ ꯄꯨꯟꯁꯤꯕꯅ ꯅꯨꯡꯉꯣꯟꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯨꯡꯉꯣꯟꯕꯤ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯦ ꯅꯪ ꯊꯕꯛ ꯁꯨꯅꯨ ꯍꯥꯏꯔꯒ ꯁꯨꯔꯒ ꯂꯩꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ ꯄꯣꯊꯥꯔꯒ ꯁꯨꯝ ꯂꯩꯌꯨꯁꯦ ꯅꯪ ꯁꯨꯌꯥ ꯌꯥꯗꯦꯅꯦ ꯅꯨꯡꯉꯣꯟꯕꯤ ꯅꯣꯛꯊꯣꯔꯛꯑꯦ ꯁꯤ ꯈꯛꯇ ꯇꯧꯕꯗ ꯑꯩ ꯋꯥꯗꯤꯌꯦ ꯁꯤ ꯈꯛ ꯇꯧꯕꯁꯤꯕꯨ ꯑꯩ ꯁꯨꯝ ꯐꯝꯃꯒ ꯇꯨꯝꯁꯤꯜꯂꯒ ꯂꯩꯕꯗꯣ ꯌꯥꯝ ꯇꯜꯂꯦꯕ ꯄꯨꯟꯁꯤꯕꯅ ꯈꯨꯝꯃꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯗꯦ ꯅꯪꯕꯨ ꯋꯥꯍꯟꯕ ꯅꯪꯕꯨ ꯋꯥꯍꯜꯂꯗꯤꯅꯦ ꯍꯌꯦꯡ ꯏꯆꯥꯗꯨꯅ ꯄꯣꯛꯂꯛꯑꯒ ꯃꯄꯥ ꯑꯩꯉꯣꯟꯗ ꯁꯥꯎꯗꯣꯏꯅꯤꯅꯦ ꯏꯁ ꯍꯣ ꯀꯩꯁꯨ ꯁꯥꯎꯔꯣꯏꯀꯣ ꯗꯗꯥꯁꯤꯗꯤ ꯊꯧꯕꯒ ꯊꯕꯛ ꯆꯠꯅꯦꯗꯣ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯆꯠꯇꯣꯏꯅꯦ ꯆꯥꯛꯇꯣꯛꯑꯒ ꯑꯣꯏꯅ ꯆꯠꯂꯒꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯥꯔꯨꯁꯤ ꯗꯗꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯃꯄꯥ ꯆꯥꯎꯕꯅ ꯆꯥꯛ ꯇꯣꯛꯑꯒ ꯍꯥꯎꯔꯦ 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 ꯄꯨꯟꯁꯤꯕ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯅꯤꯗꯣ ꯏꯄꯥꯗꯤ ꯅꯪꯕꯨ ꯆꯠꯊꯣꯛꯍꯟꯅꯤꯡꯗꯦꯗꯀꯣ ꯄꯨꯟꯁꯤꯕꯅ ꯈꯨꯝꯃꯦ ꯕꯕꯥ ꯑꯩꯁꯨ ꯆꯠꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯦ ꯑꯗꯨꯗ ꯏꯇꯥꯎ ꯊꯧꯕꯅ ꯍꯥꯏꯕꯗꯨꯗ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯣ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯣ ꯅꯪ ꯉꯟꯅꯗꯤ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯕꯕꯥ ꯇꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯂꯥꯛꯑꯦ ꯏꯇꯥꯎ ꯅꯪ ꯂꯣꯏꯔꯕꯣ ꯄꯨꯟꯁꯤꯕꯅ ꯈꯨꯝꯃꯦ ꯑꯧ ꯂꯣꯏꯔꯦ ꯏꯇꯥꯎ ꯆꯠꯂꯁꯤꯔꯥ ꯆꯠꯂꯁꯦ ꯄꯨꯟꯁꯤꯕꯅ ꯅꯨꯡꯉꯣꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ ꯅꯨꯡꯉꯣꯟꯕꯤ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯊꯕꯛ ꯑꯝꯇ ꯇꯧꯔꯝꯒꯅꯨꯀꯣ ꯐꯖꯅ ꯄꯣꯊꯥꯔꯝꯃꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯗꯗꯥ ꯃꯈꯣꯏꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯁꯣꯝꯗ ꯊꯧꯕꯒ ꯄꯨꯟꯁꯤꯕꯒ ꯊꯥꯅꯤꯜ ꯍꯣꯏꯗ ꯂꯥꯛꯑꯝꯃꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯦ ꯏꯇꯥꯎꯗꯨꯕꯨ ꯂꯩꯔꯝꯗꯣꯏꯔꯥ ꯈꯪꯗꯦ ꯄꯥꯎꯁꯨ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯑꯩ ꯍꯦꯛꯇ ꯀꯧꯔꯒꯦꯁꯦ ꯏꯇꯥꯎ 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 ꯊꯥꯅꯤꯜ ꯂꯩꯇꯕ꯭ꯔꯣ ꯏꯇꯥꯎ ꯅꯪꯕꯣ ꯊꯥꯅꯤꯜ ꯊꯣꯛꯂꯛꯑꯦ ꯑꯦ ꯏꯇꯥꯎ ꯎꯗꯕ ꯀꯨꯏꯔꯦꯗ ꯂꯥꯛꯑꯣ ꯆꯪꯉꯣ ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ ꯊꯧꯕꯅ ꯈꯨꯝꯃꯦ ꯍꯣꯏ ꯏꯇꯥꯎ ꯐꯝꯒꯦ ꯑꯗꯣ ꯏꯇꯥꯎ ꯃꯣꯏꯔꯥꯡꯗ ꯀꯣꯏꯔꯨꯁꯤ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯑꯝꯇ ꯎꯅꯔꯨꯁꯦꯕ ꯄꯨꯟꯁꯤꯕꯁꯨ ꯈꯨꯝꯃꯤ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯏꯇꯥꯎ ꯀꯣꯏꯔꯨꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦꯀꯣ ꯊꯥꯅꯤꯜ ꯈꯨꯝꯃꯦ ꯌꯥꯏꯌꯦ ꯏꯇꯥꯎ ꯀꯣꯏꯔꯨꯁꯦ ꯑꯗꯣ ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯁꯤꯜꯂꯣ ꯉꯥꯏꯔꯝꯃꯒꯦꯀꯣ ꯁꯣꯝꯗꯅ ꯃꯣꯏꯔꯥꯡ ꯂꯣꯝꯗꯗꯤ ꯊꯥꯖꯒ ꯂꯥꯡꯂꯦꯟꯅ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯅꯤ ꯍꯥꯏꯒꯦ ꯃꯣꯏꯗꯨꯕꯣ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯛꯀꯦ ꯊꯥꯖꯅ ꯈꯨꯝꯃꯤ ꯑꯣ ꯅꯣꯏ ꯁꯥꯏꯁꯨ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒꯅꯦ ꯗꯥ ꯄꯨꯟꯁꯤꯕꯁꯨ ꯃꯣꯏ ꯍꯨꯝ ꯂꯥꯛꯅꯦꯅ ꯍꯥꯏ ꯂꯝꯕꯤꯗ ꯂꯩꯔ ꯃꯥꯜꯂꯦ ꯃꯣꯏꯗꯣ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯑꯦꯕ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯄꯣꯠꯐꯝꯁꯤꯗ ꯑꯣꯏꯅ ꯉꯥꯏꯔꯁꯤꯀꯣ ꯊꯥꯖꯅ ꯈꯨꯝꯃꯦ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯣꯠꯐꯝꯗꯣ ꯌꯧꯔꯒ ꯁꯤꯡꯖꯨ ꯈꯔ ꯍꯥꯟꯅ ꯆꯥꯈꯤꯁꯦ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯍꯣꯏ ꯌꯥꯏꯌꯦ ꯆꯥꯁꯦ ꯏꯅꯦ ꯆꯥꯒ ꯁꯤꯡꯖꯨ ꯈꯔꯒ ꯍꯥꯟꯅ ꯄꯤꯕꯤꯔꯛꯑꯣ ꯃꯤ ꯈꯔꯁꯨ ꯂꯥꯛꯈꯤꯗꯣꯏꯅꯤꯀꯣ ꯁꯤꯡꯖꯨ ꯆꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯊꯧꯕꯣꯏꯁꯨ ꯂꯥꯛꯑꯦ ꯊꯥꯅꯤꯜꯅ ꯃꯣꯏꯗꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯒ ꯂꯩꯔꯦ ꯂꯥꯛꯑꯣ ꯏꯇꯥꯎ ꯂꯥꯡꯂꯦꯟ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯦ ꯀꯨꯏꯗ꯭ꯔꯤꯗ ꯗꯥ ꯊꯥꯅꯤꯜ ꯗꯥ ꯊꯧꯕ ꯗꯥ ꯄꯨꯟꯁꯤꯕ ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯆꯥꯁꯦ ꯄꯨꯟꯁꯤꯕꯅ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯦ ꯊꯥꯖꯅ ꯍꯥꯏꯔꯦ ꯏꯅꯦ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯗꯣ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯦ ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯑꯩ ꯅꯨꯡꯉꯣꯟꯕꯤ ꯍꯣꯏ ꯌꯨꯝ ꯐꯥꯎꯕꯗꯪ ꯆꯪꯂꯨꯈꯤꯒꯦ ꯊꯧꯕꯅ ꯈꯨꯝꯃꯦ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯆꯪꯉꯨꯔꯣ ꯑꯩꯈꯣꯏ ꯉꯥꯏꯔꯝꯃꯒꯦ ꯋꯥꯔꯤꯁꯤꯒꯤ 9ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ